Kuki-Zo masen amuk houkhre hwre Kuki terrorist asokpa ahum rims dagi putohan khraba matung Sisipur District Hospital da pukhalaga layeng duna leire maduda Sisipur gi zomi signa sida yengba yaroi kangpok pidara karaidana puraga yengu so haina irang hwre hospital gi potse ama ata thohan khre loinana hospital gi emergency ward gi saruk ama mai tha khre hare makhataba update ngamina se security leitabagi khudong chaba lauraga potse hurale hare More the labor bunkers in the security force amata leitabagi khudong chaba lauduna drug chaba mioi singna nukthil popop the potsai huran bagi sang hangalakli hare press na phoma pawgi matungina more ward number 5 Nepali basti more ward number 6 Tali road anigi marakta labor security gi bunker da lairamba security sing mikhal gi damakta chatkibadagi haujuk phawba hadiba bunker sing asi hangduna leire bunker sing asi the security leitabana maram oiduna ahingi matamdagi handoktuna nukthil popop the phawba drug chaba mioi singna mi leitaba yum singi thong na phawba phaktuna huran khare hare Manipur sarkar gi maike dagi atho matamda hangduna leiriba bunker sing asi the security thambibaga loinana state force sing na patrolling chatpagi chang hangar hanbiyo haina lekai asigi miyamna appeal torakle victim sing the security force na awaba pire hana Kuki NP Manipur na phongdorakre Kulai paiba singi attack ta Kuki-Zo gi mi ahum sathi na sohan kiba nonganbaga Central Security Force sing na leilon by fai khul amasung masigi akoiba mafam sing da leidiba micham singbu military lockdown gi maong da thamjinduna awapa piri hana Kuki NP Manipur na kanab wafam phongdorakle attack sa tharakpadagi khunja sing na aki tujungbaga loina na wana khangna ringai cherakta security person sing na khul asida laktuna yumthong changduna thibu hombagi tabak sa thaba amasung nupi angang mahiro sing amasung ahalaman sing yauna khunja sing sa sin tawbada athengba pike security force sing sathakiba operation adu aki tujung marakta leiriba khunja singbu usitabani haraduna hingsa gi victim oiraba singbu ngakpi senribagi mohota suspect amagum laure hare khulai paiba singge attack mayok ariba Kuki-Zo area da karigidama paktak nana security gi operation satharibano haina hangladuna hingsa gi thabak satharakhiba singdi maning tamna operate tawhale hana government gi mathakta mara sirakle Khunja micham singbu question duna thamlaga thiba hombagi thabak sa thabada natana aki tujung pohale aduga perpetrator singdi maning tamna thabak tawhale hana mara siratuna conflict leiba mafam singda thabak tawbada selective action amasung double standard ki mataw utpa laibak thibani hana su Kuki NP na phongdorakle security ka kapna bada UKN gi kadar ama sire village authority amasung MLA lerjamang na yaning da ba ulle Churachandpur district ki manuk chanba mall phai khol amasung songkong khol anigi marakta ngara Indian Security Force ka nomai kam na khibagi thaudokta Kuki militant group UKN United Kuki Nation Army gi kadar ama sire hare laikhidraba kadar adu gi mameng landman sang houkhre kawe Churachandpur dagi ne mangondagi magazine yawba AK-47 rifle ama ka payarba maru kaya explosive amasung atai polam kya phangke asiba haksang ado ngarang nuthil pung manga makharom tabada security force ki team amana Churachandpur District Hospital gi mok to thamkhre hare police tagi phangba pauna hai none district ka tainabada leba Churachandpur district ki mol phai khol amasung songkong khulani gi marakta ngarang Indian Security Force ki punba team amana operation sa thake operation adu gi manuk chana security force adu na haiba area adu yosilakpada UKN gi cadre singa kana mo da khuthona khibane Security Force amasung UKN gi cadre singi marakta pung amarom hena nomai kap naraba matung Kuki lalhoba sing adu mafam adu thadok tuna senke Security Force na mafam adu aida thiba hombagi thabak sa thabada kadar adu gi asiba haksang AK-47 rifle amasung atai polam sing adu phangkhibani haire thaudo adu gi pau phangbadagi mafam adu da security gi ahem force gi achang senduna mafam adu gi akoiba amasung manak nakpom mafam sing da pak san thiba hombagi thabak sa thake thaudo adu ga mari lena na Churachandpur District Police na case ama lokhale haire thaudo adu gi matang da Songkong village authority na thadorok cherol gi matungina ngarang nungthil security force na drone dagi bomb thadaba yauna khulasida attack sa tharake maduda lasigi khunja landman sang houkhre kawba ma laikhide mahak siraba matung da military fijo session biki bane asigo micham gi mathakta chatharakhiba attack adu condemn tawi hade thaudo aduga marilanana hanglap SG BJP gi MLA lajama houkhre na thadrokpa mahaki serol amana hai thaudo adu bu hoba singi matungina security force na victim asibu nongmena kaptuna halaba matung mahaki mapi hongdoklaga asiba haksang adu pudunu chatkibane security force na thaudo adu bu lalhobaga khut thoknaba oina uhanaba honabane wafam asina asumba oramlabadi powerbu lana sejinaduna leba asigi lobu khongawnaba oigane maramaduna khudakta misamikhai naiduna investigation chathagadabani haina lejamangna phongdokre
Myanmar Juntana Lal Howriba Naga Lop Taruka Wadi Saranaba Kanghan Kre, Nscn IM the Wung Tangkul region the President Rule Tam Kre. Myanmar Gi Kamti the Leba Naga Traditional Literature and Culture Association of Myanmar the Lal Howriba Naga Lop Taruka Wadi Sananabagi Pandam da Peace and Negotiation Committee Koba Ama Sam Kre Haina, local political source Amana Pondora Clay. Mihut Yang Kaimaton Saba Committee in Myanmar Gi Naga region the operate Tauriba Naga Lal Hobasinga Wadi Sananaba, Haunabagi Subcommittee Taruk Kaidok Le Hide. Wari Sananaba target Tauriba Naga Lupsing Adude, Yung Ungnalusingba National Socialist Council of Nagaland Nscn YA, Ang Minor Lusingba Nscn AM, Nscn IM Asigalunana, Naga National Council NNC, Eastern Naga National Army ENDA, Amasung Atopamaming, Pongdok Taba Faction Amagani Hide, Military Junta Ginamit Chamanigi Peace Negotiation Plan Gimakada Wari Sanabagi Kontang, Siciliba Junta, Sidagi. Paikat pani habisu pau gili konasina phongdorakle amarom the wadi sanabagi list asida Naga People's Defense Organization NPDO amasung Naga People's Defense Force NPDF amade asidi yaudi hadi Naga literature amasung scholar ama oiriba Dr. hwre Sangnuna agency asida high military junta na lokhalakliba khongthang asi afaba amane adubak pumasigi oithokpa yaba singde haujimak phongdok pangan male government na peace ki khongthang ama lokhalakliba amade makhoigi honabagi thak ase stakeholders singe asengba political will adugi makapon gane juntana sangdai nabagi thora ama makhoigi seminary single na paikhalagba ase wari sanagadoriba group sing aduda maikai kyadagi makhoigi oiba wafam sing piraktuna hairaktabadi progress leiba yai hana sumahana phongdoke Naga lalhalup sing asigi manungda Nscn IMD hana na ceasefire khoyek pinaduna santigi wari sanaduna leiribane atai lup sing Nscn YA Nscn IM NNC amasung ENDA hariba sing asidi military junta ga formal oina wari sanaba makti leitre admopu hariba lup sing ase government gi force ga hakthena na khut thokna bana singbadi taude adomoina ma ENDA ase 2021 gi military coup gi manduk matungda semkhibane makhoi gi alliance force ga pullaga junta ga hakthena na khut thokna badi leikhre nagami amasi makhoi na self administrative oina leijaba Myanmar gi lisi lahe nanjun township amasung sagang region gi khamti Homalin Tamu Township amadi Kachin State ki saru kharada khundaduna leibane masidanatna Manipur Nagaland Arunachal Pradesh Assam ka Myanmar ga lonaba Indo Myanmar ngam khoi paringda su khundadi haide Nakala marondana Nscn IM na Wung Tangkhul region the president rule thamkhre Nscn IM ki chairman na Nagaland ki constitution ki article 3 serial number 8 na piba power ki makhada Wung Tangkhul region WTR da khudakta presidential rule thamkhre hiramasi gamari lena tha asigi tara tarukta presidential order ama thokre haina Nscn YM gi Nscn IM gi serol aman haide Wung Tangkhul region da hujik oiriba phiba masigi matang da People's Republic of Nagaland gi National Security Council gi comprehensive review pangthokaba matung section thorang asi lokhatpane hojik tangdulai ta daba phiba mama lakliba sina regional administration ki thabak sing normal oina pangthokpa yadabana presidential rule thamlakpane haina so Nscn IM na phongdorakle presidential rule thamlinga manung the governance amasung public order mapung phana lehanaba regional administration ki daita puna maglauna ba provisional authority ki team ama semlai Provisional Authority as convener oina veteran lusingba Major General retired Ramakching Bara member of collective leadership pu khalle haide sahi sige April ni panda Nscn IM ki home minister na thokiba order ama administrative daita khudima mamangda kilo ministry da authorized toramba du nauna semlaba provisional administration ki team da khudakta ki sinari haide loyana Wung Tangkhul region the president rule Thamlabana Myanmar da pot chai sing puthok pusin tawba thingre haina IM na phongdorakle Government of the People's Republic of Nagaland na ngarang laukthokibagi matungina Wung Tangkhul region WTR da khudakta ki presidential rule impose tawre haikibane GPR na Hebron da ki thadrokiba cherol amada Nagaland ki Hezabo ki article 3 serial number 8 na piba power ki matungina arang thokpa presidential order amagi khuthangda presidential rule asi sana hanbane haide anobo thorang sigi manung chana provisional authority singi team amasung region asida administration ki thabak paina bagi damak semle provisional administration ki damak collective leadership ki member ama oiriba Major General retired Ram Khating Bara Busu convener oina appoint pire haide mamangda region asida kilo ministry na pangthok lamba thoram sing nauna semlabo authority asina pangthok lagani haide
CM ga Kuki gi mihut singa unaduna wari sanakre Manipur da kumja 2023 gi May 3 da gi tholak leba chahi ahum helak laba irang asi loisinduna eng tapal lamdam ama ohana ba center gi miyang makha da Kuki MLA singa Manipur gi Chief Minister Khemchan ga hantak hawkhiba numit kharani asida paw phawna duna tongan ba poram sing yadmina na ba hona ri haide thawrang sing asi gi saru ama oina garang ayuksu saitu gi MLA hawkholet kibgen Kuki NP Manipur ni haina thajaba CSO yauna atopa tongan ba Kuki gi CSO gi mihut sing Imphal da laktuna Chief Minister gi Secretariat ta wari sana ki haina thajabe aba paw abana haide adobo haribo wafam asi official oina di phangba ngamdre atopa mafam da gi phangba paw ama gi matung ena de masak mameng haining daba Kuki MLA khara yamna toina Imphal da laklaga Chief Minister ga unaduna irang asi loisina ba hona minari haide nakala marom da Chief Minister yim nam Khemchana status da hanagum ing sikpa phibam da lehana ba gi pandam da changsilapa khongjang ama oina ngarang CM Secretary ta Joint Tribe Council gi delegate singa unakhe Chief Minister ga unabada da nungba SC gi Joint Tribe Council gi convener Mera Chau MLA Dingalung Gamai hanagi MP Mani Charanamai hanagi MLA W Newmai FNCC gi convener Akip Sarugya ke haide unabadu da point taruk yauba memorandum amasu Chief Minister da pisin ki haide Rims na layang lamba Kuki militant ne haiba na ha ahumatu misam oina layang kibra natraga militant oina layang kibra hangnaraklay laikanaramba Kuki militant ne haiba na ha ahungi maming matha Rims ke medical legal case MLC ki restar da salamdre haide Rims ki police picket na di CMO casualty medical officer na report pirak tabadagi medical legal case ki restar chandabani haidaklay Thas ki taramanga ki ayukta Kangpokpi district ki Leimakong PS ki jurisdiction manung sanba konsa khola masung leilon bai fai Kuki kholani ki marakta thokiba phurubani ki kholai paiba masal ki landa nongoi maruna panbada ki soktuna laikana na ba Rems Hospital da purakpada naga amasung maite gi yamlaba miyamna yaningdaba phongdoktuna numit adudagi hawraduna nan ahing nuyai matung pung 12:19 da makhoi ahumbu layang sang asidagi puthoktriba phawba akanba khongjang sangsilakpadagi layang sang asigi campus manung da phawba tear gas cell na singba kaptuna wathok oikhaba so layang lamba nongmai maruna panba Kuki na ha ahum adu Rims ki medical legal case MLC gi restar da chalamdre haide medical legal case MLC haina khana ba hospital asida layang na bagi tamak hingna natraga sina purokpa broad death oiba patient singi mameng matha laifam sokpa sibagi maong thodok thoki bagi mafam amasung matam sokpa sibagi phibam yauna asingo makhal gi patient sing pirak luba miyoi singi mameng matha phawba MLC haina khangna duna maintain torok luba restar da loina mak sangduna lakone haire bathaba se ngasingarang khakta dagi horokpuna te chahi kya gi mamang dagi Rims Hospital gi casualty da purakhiba patient sing gi manung da medical legal case ka mari lenana patient singi di restar asida entry torok libane hare bathaba sina layang sangsi casualty block ki manik oirapna lairiba police brigade ki officer in charge chauna atai staff singda chathaduna lakone haide Governor A.K. Balana Amit Shah ga unakre Manipur da amuhana president role thamlakadauri bara haina phongdokna rakre numit kharani gi mamang dagi Delhi da lerakiba Governor Ajay Kumar Balana ngarang Union Home Minister Amit Shah ga unakre mahana Home Minister ga unakiba se hojik Manipur da law and order gi phibam phattabaga loinana security force na khudong sadaba kya mayok naba amasung May 3 2023 dagi horakiba lan asigi warosin puropa ngamdringai da singi purup sing oirba Kuki singa naga singa gi marakta thohaning da bathodok sing mathang thokselakona governor gi maikai de gi home minister gi poktak matung ina status da president rule amohana thamlakna bagi wafam khana khibra habadu di chapchana khangbangam dre lusingbani na ngara onakiba sigi matang do so home minister gi maikai de gi wafam amata official oina phongdorak tre home minister gi matung ina di Manipur da ngaki mapangal kan kharana ba security gi thabak hena paksana paikhapaga loinana development work sing Mangzil Thana Pangthok Nabani Habadagi Hena Unakiba Sida Kari Karamba Wapam Kanakibagi Habadi Chapsana Phongdorak Tre One Bay of the Lebasiki State Amada President Rule Gi Lengak Hanapaki Damak Mari the Naba Governor na Piba report si Governor Masana Natraga Mahana authorized over Mahaki Secretary in Haktena na Eva Serol on a Home Minister the Pisin Gadabane Mamangi Kumza 2025 February 9 Dagi Manipur the President Rule Thamlakiba Adusu Governor Secretary Suman Singh na Delhi Satuna Home Ministry the Eva report
oina pisilakibane Manipur ki political circle kharana sungasi pangthokani leblambai sterasigi amakhakta ngairaba Rajya Sabha gi mikhal asigi matungda Manipur da lengak lon gi ahongba ama laklaba yai habagi wafam phongdokpa yaukhrabane Rajya Sabha gi mikhal asi ngasi pangthokon thoglabasu mikhal asigi dima mirep oigadaba candidate sumnatagi amakhakta nomination file torakibana mikhal asigi arona mahakpu mai pakle haiduna laukthokhrabani ngasigi mikhal asi pangthoglarodabani haina phongdorake maramasina Rajya Sabha gi mikhal gi matangda lekhai tarabani na mathang sahi 2027 gi March ta pangthokpam thogliba Manipur gi tarawmdu shuba assembly mikhal gi mangonana hojik oiragliba phebam sing ase laksina nabagi dama amohana president rules alaira kadra habagi wahang hangnare hojik Delhi da leiriba governor AK Balana thasi gi tarani thoide Imphal thadokhibane mahana union home minister ga unra matungda ngasi Imphal da halakadoribane haire MP Bimol के ऑफिस ना पांग थोकदब डिबेटिंग कंपटीशन के मतंगदा वारुल के थमलखरे मदुदे इना मणिपुर पार्लियामेंटरी कंस्टिट्युएंसी की कांग्रेस MP प्रोफेसर अंगोमसा बिमल अकोइजम के ऑफिस ना सिंधुना पांग थोकदौरिबा डिबेटिंग कंपटीशन की मतंगदा महा के ऑफिस असे के इंचार्ज थोप सेरोल अमदा मियाम डिमांड तौरपदगी पांग थोकदौरिबा स्टेट लेवल डिबेटिंग कंपटीशन असे सही तरा निपानदगी कुंथ्रा फावबगी मनोंगदा लेबा मियोय पुनमकना सरुग याबा कंपटीशन अमा ओइरगने हायरेबा सही सिगी मनुंगदा लेरबसु सरुग यागदबा कंपिटिटर सिंगना एकेडमिक इंस्टीट्यूशन अमा नत्रगा रजिस्टर तौरबा लोकल क्लब ऑर्गेनाइजेशन एसोसिएशन की मेहुत सिनबा ओइगदबने स्पीकर अनि की टीम अमना एकेडमिक इंस्टीट्यूशन क्लब ऑर्गेनाइजेशन एसोसिएशन की मेहुत सिनगदबने लोनाना कंपिटिशन असिगी एंट्री पिसिनबगी मतमसु थासगी कुनगनिथोगी नुतिल पुंग मंगा फाव सांगदोकले हारे कंपटीशन असी प्रिलिमिनरी राउंड थासगी कुनगमरी दा हौरगने अदुगा फाइनल राउंड मथंगी नुमित थासगी कुनगमंगा दा पांगथोकने प्रिलिमिनरी राउंड असिगी अनोबर रेगुलेशन सिंग अथुब मतमदा खंगहलकने हाबगा लोइनाना एंट्री फॉर्म सिंग डाउनलोड तौगदबा लिंक अमसु पिरखिबगा लोइनाना टीम मेंबर सिंग की ममिंग सही क्लास न सिंग रजिस्टर तौरगा क्लब ऑर्गेनाइजेशन नत्रगा इंस्टीट्यूशन की प्रिंसिपल न खुयेक पिदुन सकता नबकी Thakta Club sing MPS ki kaisam thong top le rakta leba office ta piselakadabani haire Bengal da pokhaibda anga ahum sokle West Bengal gi Malda district ta crude bomb ama pokhairakpadagi aruba phibam da ama yauna anga ahum sokle hana police na ngarang phongdokhre police officer amana phongdokpa matungena thodo ado ngarang Malda district ki English Bazar police station ki manungsana leiba bahana biga area da thokibane mana hai ki anga khara mafam da leiba hainau gi farm amada hainau hekpa chatpada crude bomb ado pokhairakibane thodo ado da anga ahum sokpadagi Houzik Malda Medical College and Hospital layang li hana phongdokladuna mahana haike houze angang amagi phibam lu di hade